राइटर की वारोल वारी असी कनागासु मरी लेनेजदे सुमनतगी अयि वाखलदा लेरिबा खरसी फोंदोकजबने सोइखिबा लानखिबा यावरसु अहानबा खुद थाजबने मयामना ngakpiyu वारी असी मयामदा फोंदोकनबा होनाबदा अयि मतेंग पांगबिबा चेचे मिलावबिबु नचलना हाइनिंगाय लेतना थागाचरी नोंथोंबम सिल्वेस्टिन mamsu mongkraba thabal mangal su phangdraba hingduda ithoi nungsuk nungjanana humsu humlaklaroi malangba mahakmu ngairi marak marakta humlakliba malangbado ithoi gi maphamdadi asaba nungsit oina thoklare phuk hogatuna makhoi gi kada changlaktuna karigumba khara pahawba mapuroiba yuhinbagi manakta phamthare aduga hanglai tum khiroidro da hen kumlaktrabada haipet yengore ure famna uiriba mapuroiba momon haipet toromlaga yuhen babu hodoktuna ningthina tumhallaga mahaksu tumthare adubu ushinba ngamde ngasai doctor na haikiba wai sing ningsinglai doctor na aidi hana so haizekibaduni songisi Brucella canis koba hui hodongna chingba singda leiba bacterium amana womda lekibadagi songi fertile egg sing ohinba ngamandre makhoina chathokpa sini ithoi marak thana hatu hanglai doctor makhoidagi matau karamna mahik sing asi akhoi yakchangda doctor na masi atai dagi natte makhoida direct contact toba samna hairabada narakpa macha kokpana chingma tobada aikoina khutna direct paiba atai makhoiga yamna toina loina duna leiba siguma matamda mahik sing asi irai laina transmit toba ngami aduna akoina makhoigi su matamgi oibe hida kapthokbiba amadi makhoibu sokpada disposable gloves sizinadawni makhoina sizinaba firol na chingba detol na chingba haplaga sudok chamthokpikadawni ithoi doctor tasingna mahika si changle mathokaramna doctor na nakoida symptom khara haibadi back pain khwang na ba isa thindokpa chaning thakning ba poktaba isa gi erumba hantharakpa headache kok chikpa ahingda humang taba tumbada humang anapi kaba isa si pangsok to jokthaba aduga puknaba haidi abdominal pain asini songi hairiba symptom sing asi uba phangbadagi test tawraba matung result asi lakpani doctor amukasu makha tare aduga mana nupi oibi singda conceive oiraba matung maik asi changlabadi miscarriage tawbagi factor amasu heli ithoi maithongda imak maksi lebani adubu areiba thongna khomsilaga hanglai ithoina doctor aigi si asa iu utrabra doctor na ui adugidi yamna le medical science asuki matik chawkhale hojik nupi singi problem ayamba asigi maramna oiri method khara hairabada IUI artificial insemination IVF si madi hojik yam toina sijine paisa bu leirabadi test tube baby tawrasu yai adugidi waningai oide kaisu wakhal sunta bigano nan adongi husband gasu tanakhrabane nakoi ani punna amuktang tanabiyo ithoi phungbangnana tapna hogatuna hairei adudi ai amu doctor na pani mitlu ani dagi lepa leitana sintaraklibe pirang aduga loinana ithoi ngahak tumina mapurai babu yenglaga phat amuk daithoi adubu lepte amuk atat akham naidana chenthare nuai tabagira natraga pen tabagira ma khangde aing adu phana thengjilak labane ithoi adubu tumthaba yadre gari gi katam kol adu hojita da tara aboiningi hapet yenglubada phana thenglamle
tumthanaba phana kan hotnabani adubu liri liri sitliba malangbagi sawumda amu puraklabara ma ki punsi ki tangka kama mata mama mak na pisak piklingai daki loinarakpa huinau macha sana tumle ma ka tumni chatle matung inani chare tampakda thamduna chani thabak ama chalamdai rasu nusina amuktang sana bai haiduna chupirangani adu kina nana thamjaba magi sanani nongma yakraba nungsa aduda khuding mathaktuda chekmok laudana phamli sana ithoina sana se linganu namit ka yoroi pukkan nangan ge se si khaktani nangna suru suru nei bagi mole si orena sana su khangbra khangdi ngangli do tumina tari amuk pring pring launa matu du kanthok pada itoi ki mamai mamit pungchot choli haiduna nusina chaibi itoi sana loina chole tumina phamo irujaba loiraga dryer du loraga kanghallaba matung ma ki phamungda pusinduna tumhalli sanasu atumangai ma ki mapuni haiduna leiriba si mahakna yamna kina nusina loina jabani itoi ma ki hui khaktana te nusi jaba sanga da yamna luna tawjabani ma ki hui asina chaklambagi mong utlabade makoi chadrasu magi sanagi hana adum thapini nongdambagi nongdam khol itoi lohonglamdai duda sana yamna kanna narakhi matu ayamba keli masa anamba palaktuna nakhibani itoina ising lumbu sabana ditol khara haplaga teithokpini aduga sanagi fibam du ubada itoi mapisu leptana takhibani mahak yum palaba tha phadana mahak ki sana leikhidabani mapurebagi yumda sana kainabagi maichak aduki matik wana khangkhibdu mahaktana khangani numit adu lohongba tha phabagi chakauba numene manemga laikai gi ahal kharaga ithoi mang thadana changlakli adubu thongal lansilakpada maithongdi imak maksinkhre adubu mahak thingkatuna thamkhre momon nokna makhoibu taram oklamliba mama mapabu ubada ithoi ima harauna kauje mama haima thoi icha khoi yowiri etana lingsin biro hekta manemna hoi ina kharadi thingdokhre mayam langnari ngeida mamana thengde dai che chap charabani sida hekta phamdharasi mayam ya tawduna imungda changlaklaga wari watai tawri ithoi mapi marol hongdoklaga mamagi nakta thoklai ithoi ima sak isingdi loikrabara mamana loirabani thoi chana ba tawrasi ima ai sanagi kita thadokhige makha taba ngamdre phungat luraba nuai tabadu ira oina chele adubu ithoi phajillaga momonnoklaga changki mamai be masu machagi maungduda nungai tana yinduna lehowi ithoi chakum changlaklaga plate amada ningthina chaklok ama semlaga duk ama candle ama paiduna magi sana phumpham thoklakle ningthina mompham takta thamduna kaplabasu pena kapthokpa ngamkhidraba magi thamogi wamai hojikta mairi thokna chaklakle git phamthaduna mompham takta khutsa singduna hanjin nalle atat akham leitraba akanbe ireigum chentharakiba pirang singdu thingbinaba leikhidre ningsing luraga ithoi ishwar mahakpudi waraudaba ngamdre asuk nungsikhraba marol su thoktaba miyoibagi kanabada tawba mapu ningba jiba sibu miyoiba kayana nungsi haitana phubiba pija pithak mathong khangdaba saruna hakchang adudagi thoklaklaba matu mamin yaudraba yengma ngamandriba amadi ngamalliba miyoiba kayagi thamoi ani asi karambana minungsi gi wakalni haigadori
ꯃꯈꯣꯏꯕꯨ ꯂꯨꯅ ꯏꯆꯤꯜ ꯏꯅꯥꯎꯗꯧꯅ ꯂꯣꯏꯅꯖꯈꯤꯕ ꯑꯩꯍꯥꯛꯅ ꯐꯪꯂꯤꯕ ꯃꯤꯅꯨꯡꯁꯤ ꯑꯗꯨꯒꯤ ꯈꯨꯗꯣꯜꯅ ꯄꯥꯞ ꯑꯣꯏꯅ ꯄꯨꯟꯁꯤꯒꯤ ꯑꯇꯣꯞꯄ ꯃꯤꯑꯣꯏꯗꯨꯅ ꯅꯣꯛꯅꯔꯝꯒꯗ꯭ꯔꯥ ꯀꯔꯦꯝꯅꯔꯝꯒꯗ꯭ꯔꯥ ꯇꯥꯊꯤ ꯇꯥꯊꯤ ꯇꯧꯕꯤꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯃꯁꯥꯒꯤ ꯑꯃꯗꯤ ꯇꯨꯡꯒꯤ ꯈꯜꯂꯒ ꯊꯧꯑꯣꯏꯗ꯭ꯔꯤꯅꯤ ꯍꯥꯏꯗꯨꯅ ꯄꯥꯞ ꯆꯦꯜꯂꯔꯣꯏꯗ꯭ꯔꯥ ꯃꯄꯨ ꯅꯍꯥꯛꯀꯤ ꯊꯧꯁꯤꯜ ꯑꯁꯤ ꯅꯆꯥꯅ ꯋꯥꯔꯧꯏ ꯅꯪꯒꯤ ꯃꯤꯅꯨꯡꯁꯤꯒꯤ ꯈꯨꯗꯣꯜꯁꯤ ꯅꯆꯥ ꯋꯥꯔꯧꯏ